Desam sahi khudingi leptana simduna lakpa awareness program mega blood donation ngasidagi humpuda taret lag subu oina rims ta pangthokrai mahairoi khunai amadi leibak miyam gidamak kathoklaba I haiduna sahi khudingi oina leptana Desam na miyam gidamak I piduna lakpa gi saruk amo oina rims ki Department of Transfusion Medicine amade state blood cell ga pulaga pangthokiba blood donation aduda Desam gi members singna makhoi gi ising donate tawke Donation adugi matangda Desam gi Health and Environment Secretary O Surjakantana chahi khudingi April tha asida Desam na blood donation asi pangthoktuna lakke masina state asigi igi oiba mating sing asi kharada oiraba su pangbane mafam kyada blood bank hangdokpadi yam fai adubo Pibagi Changdi adum Watli masi maru oine awareness watpana oirambasu yai aikoina haksangdagi pibada akaiba amangba laite haibasi khangba watpagum tawribasi punna khaminaba ama sangi haike tawdadi ngasi blood bank mayam hangdok taragasu mafam masida gi khudong sadaba asum mayong ribasi Desamna khanjaba matamda ireipak iramda masida leibiriba ireisa singna gi khudul tambagi thawrom masi awareness asi masa da yawdaba pithokpa matamda haksangda kaiba leite haibasi khangdaba aduga khudul tambagi wakal asi poktabana nena Desamna logjai loinana leingakna ireisa sing asida wakal tahanbirakanda masigi khudul tambagi tongan akoigi awareness kaya ama pithoknabagi donate tawroknabagi awareness tongan kaya ama akoigi leingaki side dagi pangthok chaningba aduga state ki leriba health department na masigi haribe awareness asi yang chawna awonba ma purokna mongda masigi awareness ki awonba ma purokna mongda pangthok haningbagi apamadu Desamdagi pongduk sari